खुरुमजरी मरुपसिंग मालेम की लाइचत कोरोना की मायोक्ता भारतना यामन कन्न लान चंगसिले अदोम मियाम की लाइनिंग अमदी कथोकपना कोरोना दगी थोलकदौरिबा खुदोंग थिबा मयामदगी ngakthokpa ngamle mayam pumnamakna awaba kaya khangduna laibak asibu bharatpu ngakle mayam pumnamakna awaba kaya khudong thiba kaya thengnaram kadagi haibadu aihak khangje kanana chanabagi damak kanana chathok chashin gi damak kanana imung manungdagi lapna leiri adubu mayam pumnamakna iraiba ki damak haiba illaba खांगब कन्ब सिपाही अमगुम इसा की इथौ पांगथोकले अखोइगी संविधानदा वी द पीपल ऑफ इंडिया की शक्ति की मतंगदा इरिबा दुमकने बाबा साहेब भीमराव अंबेडकर की मपोक कोमोना लाकपदा अखोइ भारत की मियाम की मफमदगी अपुनबगी शक्ति अपुनबगी वासक उतलिबसे मसिना असेंगब श्रद्धांजलिने बाबा साहेब की पुनसीदगी अखोइना सिंगनब पुंबबो निंगबगी शक्ति अमदी होटनब कनबना मायोकनब ngame हाइबदु उतले अइहाकना लैबाक मियामगी महुत सिंदुना बाबा साहेब की मफमदा इकोक नोनजरी मरुप सिंह हौजिक असि लैबाक की तोंगान मफम सिंगदा तोंगान कुमही फियोंग पांगथोकप मतमने बैसाखी पोइला बैसाख पुथानदु बोहाग विहुग लोइनना राज्य कयादा अनौब चही हौरे लॉकडाउन की मतम सिदा मयामना यामना खांगब कनबग लोइनना नियम सिंग ngakle मतवसुमना युम लैरगा कुमही सिंग असि पांगथोकले अनौब चहीना लाकपसिदा अइहाकना मयामगी हक्सांग फन लेनबगी दमक याइफथौनी जरी मरुप सिंह मालेम पुंबदा कोरोना लाइचतना ओहलिब फिबम असि मयाम पुमनमकना खंगबिरबने अतोप लैबाक सिंग यंगनरुबदा भारतना लाइना लौनरकपदगी थेंगनब होटनब सिगी सरुक अमसु ओइबिरी लोइनना येंगसु येंगबिरी अइखोइगी लैबाकदा कोरोना की केस अमा फाउब लैत्रिङैदगी हौना भारतना कोरोना न सोगलब लैबाक सिंगदगी लाकप मियोइ सिंगबु एयरपोर्ट स्क्रीनिंग तौब हौक्रबने कोरोना की अनाब मसिंग चाम फाउब यौद्रिङैदा भारतना मपाल लमदगी लाकप मियोइ खुदिंगमकपु निमित 13 आइसोलेशन सुक्सोई सोइदन तौहनख्रबने मफम कयादा मॉल क्लब जिम न चिंगब पुमनमक थिंगजनख्रबने मरुप सिंह अइखोइगी लैबाकत कोरोना न नारब मियोइ 450 सुरकपदा निमित 18 की टोटल लॉकडाउन थमदुना अचौब खोंगथांग अम लौकटख्रबने भारतना समस्या असि हेनगलकप ngaikide लाकदोरिब समस्यादु उबदा थुना यांगना फिरेप लौदुना थिंगनब होनकी मरुप सिंह मसिगी अवाबसी कनागुम्ब लैबाक अमत्तग चांगदमनब याब नत्ते अदुबु असेंगबमक्ति मालेमगी शक्ति लैरबदगी लैरबा लैबाक सिंगद लैरिबा कोरोना की मसिंगदु येंगलुरगदी भारती यामना नेताब फिबम अमद लैरि था अमा मखाइगी मतांगदा कोरोना इन्फेक्शन तौबगी मसिंग भारत का मानरंबदु ngasidi makhoi भारत की सरुक 15 कुंथ्रा फाउबगी चांगदे हेनगले लैबाक सिंह अदुदा मीली सिंह कया नुंगाई तन सीखरे भारतना होलिस्टिक अमदी इंटीग्रेटेड अप्रोच लौदुना थुना यांगना खोंगथांग असि लौखटलमद्रबदी ngasi भारत की फिबम असि मवोंग अमा ओइरमगनी हौखिबा नुमित सिंगदगी थेंगनरकप एक्सपीरियंस सिंगना अइखोइना लौखिबा फिरेपतु अचुंबने हाइब उठले लैबाक असिना सोशल डिस्टेंसिंग अमदी लॉकडाउन दगी कानब यामना फंगले सेल थुमगी मित्येंगदा येंगलुबदा पोटी तांगले हाइना खल्लबसु अइखोइगी पुनसिगा मसिगा सिनब याब नते अककनब रिसोर्स खर खक्तना भारत न हिंगलिब महिंगसी मालेमगी लैबाक मयामना सोनरी लैबाक असिगी राज्य सरकार सिंगनसु मसागी थौदांग यामना चावना लौरी पुंग 20 चुपना फिबम सिबु लाक्सिनब होटनरी अदुबु मरुप सिंह कोरोना न संदोरकलिब मवोंग असि उरुरगा मालेमगी हक्सेलगी मरमदा खंग हैरब सिंग अमदी सरकार सिंगबु यामना मिकुप नाहुम सिंगना लैनबा कन्न होटनरिब मरकसिदा खंग हल्लकली भारत कोरोना की मायोक्ता थेंगनरिब लाल असि
karamna khumang chawsil hangani haibasigi matangda aihakna rajya singa toina wari sane rajya kharadi hanana lockdown sangdoknaba warep lawkhre marup sing pibirakpa suggestion sing adu nainaruraga bharatna lockdown asi megi tarik ahum phawba sangdokpa haina lepnare haibadi aikoi pumnamak irei paksa khudingmak megi tarik ahum phawbadi lockdown da adum leiba tare marak sidasu aikoina hanana ngaglakpa niyom sing adu ngakna adum chatkigadabani aigi irei paksa singda aihakna haijari madudi corona asi anuba mafam amada amuk sandoroktanaba kanna hotnagadabani mafam amada anaba ama hengalakpa haibasi aikoigidi awabagi masakni maram sina aikoina hotspot singda akanba check-in thorang lokhat batai hotspot olakadaba mafam singne haina chingnaba mafam sing adusu check-in na yengsingadabani anuba hotspot ama oirakpa haibasi aikoigi hotna jamalamadi pandamda singnabani maram sina corona gi mayokta changsilliba lanjang asi mathangi chayoldadi amukke hena kansilagani april gi tarik kun phawbadi laikai khuding police station khuding jila khuding rajya khuding da lockdown gi niyom kayam ningthina ngakli bage amadi mafam duda masabu corona dagi kamdauna kayam ngakthok jari bage haibadu yengani akanba changyeng asida mai paklaba hotspot ta yawdraba loinana hotspot oirakpa yabagi chingnaba leitraba mafam dudi april gi tarik kundagi activity kharada pangthokpa yabagi ayaba pigani adubu ningsing bigadaba amana ayaba piba si sarta amagi makhada oigani mapanda thokpagi niyom asi akanba niyom oigani lockdown gi niyom thugaiduna corona na khongda hallaba adu oirabadi ayaba piba dulothokani maram sina isana su check-in daba tawbiroidabani loinana kanagumba amattabasu check-in daba tawhanbiroidabani marup sing april kundagi mafam kharada komthokpa thamgadoriba si aikhoigi lairaba ichil inaw iche isal singi yenglaga thamjabani nongmagi suraga makhoigi darkar oiba sing phanghalibani makhoisu aikhoigi imung manungni aihaki khwaidagi ahanba achauba pandam amadi makhoigi punsida thengnariba awaba singdu kokhanbani pradhan mantri garib kalyan yojana gi khothangda sarkar na makhoigi pangba yaba mating pangna bahotnari handak anoba guidelines sembadasu makhoigi khudong chaba kayada mityeng thamli haujik asi ningtham mahi marong lokpagi thabaksu kanna chathari kendra amadi rajya sarkar singnasu lomi singi khudong chadaba thoktanaba kanna hotnari marup sing laibak asida hidak langthak chanaba chenjak amadi atai tangai fadaba potlam sing marang kaina leiri aduga masibu phanghanaba hotnabada leiriba apanba sing lauthoknaba areppa leitana hotnari aikhoina haksal gi tangai fadaba machak mathum kaya khutlei thuna hengatnaba kanna hotnari January thada supnagi corona virus test tawnaba lab amakhak leirambadagi ngasidi mathau tawriba lab chani kungi mathakta leire malemgi oina yengbada anaba miyoi lising tara khudingi phamung lising amaga chamanga dagina lising amaga chatruk phawba leinabada bharatki oinadi phamung lakh amagi mathakta thaurang tawduna thamle masida natana covid khaktagi anaba layengnaba hospital chatruk ki mathakta leire hairiba khudong chaba singasi athuba matamgi manungda semgat khibane haiba yai marup sing bharatna machak mathumgi awat pakaya leidunasu aihakna bharat ki nahawiriba baigyanik singda malemgi yaipanabagi damak miyoi bajati gi yaipanabagi damak corona virus ki vaccine sanaba honabada mangjil thana chongthok piraknaba haijari marup sing aikhoina khangba kallaba kanglon ngakna chatlaba dutada corona virus ki laichet asi maithiba piba ngamgadoribani pukningda achetpa thajabaga loinana potlam taret khak aihakna nakhoigi mateng nijari ahanba potlam maruoina matam kuina naduna leiraba yumgi ahal laman sing
चेक्शन थंबियो अखोइना मखोइगिदमक चेक्शन बताई मखोइदा कोरोना वायरस संगंदनबा होनबा ताई अनीसुब पोटलम लॉकडाउन की मतमदा लक्ष्मण रेखा अमदी सोशल डिस्टेंसिंग की नियम ngakna chatpiyo yumda sajaba maikhum natraga marks soidana upigadabani ahum subada ayush mantraloyna pirakpa pautak matung inna adomgi laina ngakthokpagi sakti hengat hanbiyo ising asaba karaha chang naina thakpiyo mari suba polamda corona virus sandokpa thingna bhonabada arogya setu mobile app download tawbiduna mateng pangbiyo atopa singbu app ase download taunaba haibiyo manga subada lairaba imung singbu mateng pangnaba hotnabiyo maru oina makhoigi tangai fadaba chana thaknaba potlam sing pibiyo taruk subada adomgi sinsangda natraga karbarda thabak tawminariba miyoi singda minungsi utpiyo makhoigi hingbagi lambi kakpigano taret suba potlam moina laibak asigi corona warrior sing doctor sing nurse sing lamtu sengba sing amadi police singbu awangba thakte ikai kumnabiyo marup sing aihakna megitang ahum phawbadi lockdown gi kanglon sing yamna pukchel sengna inbina bahayjari vayam rashtre jagrutiya aikhoigi laibak asibu matam chuppada mitna singna lehen batai wafam asiga loinana matang asida loisinjari adombo hanna thagatjari